नोंमदा ऑक्सीजन सिलिंडर चामग कुंदगे हेन पीबा ngamlaroi haibadage mipainare मणिपुर ऑक्सीजन पुथोक्तुना रिम्स जेनिम्स राज मेडिसिटी याउना अतई प्राइवेट हॉस्पिटल कयादा ऑक्सीजन सप्लाई तौबगी थबक चथरिबा असे मणिपुर ऑक्सीजन प्लान अमदे एवे गैस अनि असिनने अदुबु ऑक्सीजन पुथोकनबा लैरिबा प्लान अनि असिना ऑक्सीजन पुथोकपुगी चांग हंथरकपदगे मथक्ता पनख्रिबा हॉस्पिटल सिंग असिदा नोंमगी मथौ ताबा ऑक्सीजन सिंग अदु फंगहनबा ngamdabagi फिबमदा लैरे हाइरे पाउसी असिना फंगबा पाउगी मतुंगिनदे रिम्स हॉस्पिटल दा हौजी कोविड नारबा मियोय यांखैगा मंगा अना लायंगबगे थबक चथदुना लैरे अनाबसिंग लोइनमक ऑक्सीजन मथौ तारे अदुबु मणिपुर ऑक्सीजन प्लान अमदे एबे गैस अनिगे माइकैदगे रिम्स हॉस्पिटल दा नोंमदा ऑक्सीजन सिलिंडर चामग कुंदगी हेना पीबा ngamlaroi हाइना ngasi rims ki mari leinaba authority da khanghallamle haire rims hospital gi oina de nongmada tangai fadana oxygen cylinder chamaga kuntare darkar oi maduna awat pa oxygen cylinder ase kadai dagi lauraga menkhat kadabano haibagi awaba oiri haire mathakta pankriba oxygen plan ani asina oxygen puthokpagi chang hantharakpadage oxygen watpagi awaba ase mayoknabani haire अहानबदे मणिपुर ऑक्सीजन प्लान अमदे एवे गैस अनीना नोंमदा ऑक्सीजन डी सिलिंडर सामगागा मौद्रा मंगा रोम पुथोक्तुना हॉस्पिटल सिंगदा ऑक्सीजन सप्लाई मपुंग फाना तौबा ngamlambani हाइरे रिम्स हॉस्पिटल दा कोविड-19 पॉजिटिव कया यावरकपदगे ओपीडी थोंगलोनबगी फिबमदा लैरे भारत की अवांग नोंगपोक स्टेट सिंगी मनुंगदा लैरिबा हॉस्पिटल सिंगी मनुंगदा अचौबा हॉस्पिटल अमा ओइरिबा रीजनल इंस्टीट्यूट ऑफ मेडिकल साइंस रिम्स हॉस्पिटल असिसु अमने हौजिक रिम्स हॉस्पिटल दा कोविड पॉजिटिव ओइरबा मियो यांखै मंगा अना लायंगबगे थबक चथदुना लैरे चैरक असिदा हॉस्पिटल असिगी अना लायंगी थबक मांगजिल थाना थबक तौरिबा डॉक्टर नर्स अमसुंग स्टाफ कया कोविड-19 ना पॉजिटिव ओइबा यावरकपदगे हॉस्पिटल असिगी आउट पेशेंट डिपार्टमेंट ओपीडी हांगबा ngamdabagi फिबमदा लैरे हाइरे पाउसे असिना फंगबा पाउगी मतुंग इनदे हौजिक रिम्स के ऑपरेशन थिएटर वार्ड कयादा अमदे ऑर्थो डिपार्टमेंट सिंगबदा अना लायंगी थबक तौरिबा डॉक्टर नर्स अमदी मरी लैनबा स्टाफ खरा कोविड-19 ना पॉजिटिव ओइबा यावरकपदगे अना लायंगी थबक चथबदा अपनबा अमा ओइरकपनि हाइरे पाउसे असिना हाई हौजिक फाउबगी ओइनदे रिम्स ता लैरिबा डॉक्टर नर्स अमदी पैरामेडिकल स्टाफ सिंग अना लायंगी थबकता अदुकी मतिक कथोकवना मांग थादुना मथौ मसक खंगना थबक तौरे अदुबु मखोइगी मरक्ता कोविड-19 पॉजिटिव ओइबा कया यावरकपदगे मपुंग फाना अना लायंगबगे थबक तौबदा अपनबा ओइरकपदगे ओपीडी हांगबा ngamdabage फिबमदा लाकबनी हाइरे रिम्स हॉस्पिटल की हौजिक ओइरिबा फिबम असिदा मखाताना ओपीडी हांगबा ngamlaroi लोइनना हयेंगदगी हौना ओपीडी हांगदनबा रिम्स की डायरेक्टर दा हॉस्पिटल असिगी मरी लैनबा अथॉरिटी की माइकैदगे ngasi ayiba cherol pisinkiba leire हिरम असिगी मतंगदा ngasi रिम्स अथॉरिटी की ओइबा मिफम अमा पांगथोक्तुना खनगनी हाइबसु तारी चीफ मिनिस्टर एन बीरेन लुसिंगदुना रूलिंग गे एमएलए सिंगना सरुक यादुना मणिपुर की असेंबली कंस्टिट्युएंसी गे होमपुदा कोविड केयर सेंटर अममम लिंखनबा खनख्रे मणिपुर दा हौजिक ओइरगलिबा फिबम असिदा ngasi चीफ मिनिस्टर एन बीरेन शेयर लौदुना रूलिंग की एमएलए मिनिस्टर सिंगी ओइबा मिफम अमा सीएम सेक्रेटरी ता पांगथोक्रे ngasi gi मिफम अदुदा मणिपुर की असेंबली कंस्टिट्युएंसी होमपुदा एमएलए सिंगना अचौबा थौदांग लौदुना कोविड केयर सेंटर अममम हांगदुना कोविड-19 ना पॉजिटिव ओइरबा मियोइसिंग अना लायंगबगी खुदोंग साबा फंगनबा खनखि हाइरे खन्ना नैनबा अदुदा कोविड-19 ना पॉजिटिव ओइरबा मियोइ कया होम आइसोलेशन ओइना थंबदा इमुंग कयादा खुदोंग चादबा कया मायोकनरकपदगे कोविड केयर सेंटर अममम केंद्र खुदिंगी लिंखटलगा निंगथीना लायंगबगी थबक चथनबा खनखे केंद्र खुदिंगमक्ता लिंखटकदौरिबा कोविड केयर सेंटर सिंग असिगी मथौ ताबा डॉक्टर नर्स पैरामेडिकल स्टाफ सिंग मरी लैनबा केंद्र सिंगी एमएलए अमदे डीसी सिंगना कुपना खनरगा एपॉइंट तौहनबा अदुगा मखोइगी पिफम थोकपा नोंमगी ओइबा खुसुमल सिंग पीदुना कोविड केयर सेंटर सिंग निंगथीना रन तौबा हाइबसिने मसिदा एमएलए सिंगना अचौबा थौदांग लौदुना अरैबा सेलना चिंगबा पुथोक्तुना लोइनना मागी केंद्र सिंगदा लैरिबा तोंगान तोंगानबा क्लब संस्थान सिंगनसु अचौबा मतेंग पांगहनबा खनखे ngasi खननैनबा अदुदा हौजिक कोविड वैक्सीन कापगी थबक चथरगलिबा असिदसु केंद्र की एमएलए सिंगना मरुओइबा थौदांग लौदुना मागी केंद्र की मनुंगदा लैरिबा कोविड वैक्सीन काप यारबा मियोइसिंग पाक सन्ना कापगी थौदांग लौबा लोइनना कंटेनमेंट जोन दा
ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯉꯥꯏ ꯐꯗꯅ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯆꯤꯟꯖꯥꯛꯀꯤ ꯑꯥꯏꯇꯦꯝꯁꯤꯡ ꯐꯪꯍꯟꯕ, ꯑꯗꯨꯒ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯀꯣꯚꯤꯗ-19ꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛꯇ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯂꯩꯍꯟꯗꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯉꯁꯤ ꯁꯤꯑꯦꯝꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ MLA ꯈꯔꯒ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤ ꯁꯤꯑꯦꯝꯅ ꯀꯣꯚꯤꯗ-19ꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯥꯡ ꯂꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯑꯁꯤ ꯃꯇꯥꯡ ꯆꯥꯏ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯃꯃꯝ ꯊꯝꯅꯕ ꯃꯗꯨꯒꯤ ꯊꯧꯗꯥꯡ MLAꯁꯤꯡꯅ ꯂꯧꯅꯕ ꯈꯪꯍꯜꯂꯤꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯧꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞ KRAꯒꯤ ꯂꯨꯆꯤꯡꯕ ꯌꯥꯎꯅ ꯕꯣꯗꯤꯒꯥꯔꯗ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯕꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯨꯜ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯨꯡꯇꯤꯜ ꯚꯤꯂꯦꯖꯇ ꯂꯩꯕ ꯑꯥꯔꯃꯤ ꯆꯤꯐ ꯖꯥꯡꯒꯤꯟ ꯕꯥꯏꯇꯦꯒꯤ ꯌꯨꯝꯗ ꯃꯍꯥꯛꯀꯤ ꯕꯣꯗꯤꯒꯥꯔꯗꯀ ꯂꯣꯏꯅꯅ ꯂꯩꯔꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯕ ꯀꯨꯀꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤ KRAꯒꯤ ꯆꯤꯐ ꯑꯗꯨꯒꯤ ꯃꯃꯤꯡ ꯖꯥꯡꯒꯤꯟ ꯕꯥꯏꯇꯦ ꯑꯦꯂꯥꯏꯁ ꯖꯦꯠꯂꯤ, ꯆꯍꯤ 90, ꯑꯄꯣꯛꯄ ꯇꯣꯡꯄꯥꯎ ꯕꯥꯏꯇꯦ, ꯂꯨꯡꯇꯤꯟ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯟꯃꯤꯂꯦꯟ ꯍꯥꯡꯁꯤ, ꯆꯍꯤ 10, ꯇꯤꯡꯄꯤꯕꯨꯡ ꯚꯤꯂꯦꯖꯇꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯀꯤ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯊꯣꯝꯖꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯑꯐꯥ ꯑꯄꯨꯟꯒꯤ ꯄꯥꯎꯗꯤ ꯄ꯭ꯔꯦꯁꯅ ꯐꯪꯗꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯔꯤꯝꯁ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ꯫ ꯊꯧꯗꯣꯛꯇꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯟꯃꯣꯍꯟ ꯁꯤꯡ ꯀꯣꯚꯤꯗ ꯅꯥꯕꯗꯒꯤ ꯐꯈ꯭ꯔꯦ꯫ ꯇꯔꯀꯤ ꯑꯇꯩꯅ ꯔꯁꯤꯌꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯕ ꯇꯣꯛꯀꯗꯕꯅꯤ꯫ US ꯑꯍꯦꯟꯕ ꯁꯦꯡꯁꯟꯁꯤꯡ ꯊꯝꯕ ꯌꯥꯕꯒꯤ ꯀꯤꯍꯜꯂꯗꯨꯅ US ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯦꯟꯇꯣꯅꯤ ꯕ꯭ꯂꯤꯡꯀꯦꯟꯅ ꯇꯔꯀꯤ ꯑꯃꯁꯨꯡ US ꯑꯦꯂꯥꯏ ꯄꯨꯝꯅꯃꯛꯅ ꯔꯁꯤꯌꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯀꯥꯞꯄꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯇꯨꯅ ꯚꯥꯏꯔꯁ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯉꯥꯛꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯀꯣꯚꯤꯗ ꯆꯩꯊꯦꯡ ꯃꯔꯛꯇ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 90 ꯍꯦꯟꯕꯅ ꯃꯇꯦꯡ ꯄꯤꯔꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯔꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯍꯪꯂꯨꯕ ꯅꯨꯄꯥ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯃꯦꯊꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯑꯅꯥꯕꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯇ꯭ꯋꯤꯇꯔꯗ ꯄꯣꯁꯠ ꯊꯥꯒꯠꯂꯨꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯟꯁꯛ ꯌꯥꯗꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟꯗ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯊꯥꯒꯠꯂꯨꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯗ ꯃꯤꯄꯥꯏꯕ ꯄꯣꯛꯍꯟꯕꯒꯤ ꯃꯔꯥꯜꯗ ꯏꯄꯤꯗꯦꯃꯤꯛ ꯑꯦꯛꯀꯤ ꯃꯈꯥꯗ ꯃꯍꯥꯛꯄꯨ ꯑꯃꯦꯊꯤ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ ꯑꯃꯦꯊꯤꯒꯤ MP ꯁ꯭ꯃ꯭ꯔꯤꯇꯤ ꯏꯔꯥꯅꯤꯅ ꯃꯍꯥꯛꯀꯤ ꯄꯣꯁꯠꯇ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯁꯟꯁꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯒꯠꯈꯤꯕ ꯄꯣꯁꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯝꯕꯔꯗ 3 ꯀꯣꯜ ꯇꯧꯕꯗ ꯄꯥꯏꯈꯠꯂꯛꯈꯤꯗꯦ꯫ ꯄꯥꯎ ꯑꯁꯤ ꯐꯪꯕꯗꯒꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯁꯨꯡ ꯑꯃꯦꯊꯤ ꯄꯨꯂꯤꯁꯇ ꯈꯪꯍꯟꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯦꯊꯤ ꯄꯨꯂꯤꯁꯀꯤ SPꯗ ꯍꯪꯕꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯣꯜ ꯀꯌꯥꯔꯛ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯈꯤꯗꯦ꯫ ꯑꯅꯥꯕ ꯌꯥꯎꯕꯅ ꯊꯕꯛ ꯆꯤꯟꯕꯒꯤ ꯐꯣꯟ ꯄꯥꯏꯗꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯁꯟꯁꯛꯅ ꯊꯥꯒꯠꯂꯛꯂꯤꯕ ꯄꯣꯁꯠ ꯑꯗꯨꯗ ꯑꯣꯛꯁꯤꯖꯦꯟ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯗꯨ ꯀꯣꯚꯤꯗ-19 ꯅꯥꯕꯁꯨ ꯅꯠꯇꯦ ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟꯒꯤ ꯃꯊꯧ ꯇꯥꯕ ꯑꯅꯥꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯁꯠ ꯊꯥꯒꯠꯄ ꯑꯁꯤ ꯃꯔꯥꯜ ꯑꯃ ꯂꯪꯁꯤꯟꯕꯒꯨꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ FIR ꯑꯃꯁꯨ ꯆꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫